चिंखै चिंग वाटर रिजर्वर थबक हौखिबदगी इम्फाल एरियादा वाटर सप्लाई की फिबम फगतले हाइना PhD की चीफ इंजीनियर सांग्रैफाउ बासुमवोना हाइरि अमसुंग वर्ल्ड कैंसर डे थौरम पांगथोक्रे खुरुमजरी STB की पाउ मिटिंग ताबिरबसिंगबु तराम नोकचरी पाउ संदोंना पिजरी 45 million liter per day capacity leiba चिंखै चिंग वाटर रिजर्वर थबक हौखिबदगी इम्फाल एरियादा वाटर सप्लाई की फिबम फगतले हाइना PhD की चीफ इंजीनियर सांग्रैफाउ बासुमवोना फोंदोरकले वाफम मसे PhD ना पाइखतलिबा थबक थौरमसिंगी मतंगदा उनबदा ISTV न्यूज ता फोंदोरखिबनी इम्फाल ईस्ट के चिंखै चिंगदा लुपा क्रोर 149 लाख हुम्फुमरी चंगना सेमगतपा वाटर रिजर्वर असि लिसिंगनी कुनहुमदगी फेब्रुवारीदा थबक हौखिबदगी इम्फाल एरियादा इसिंगी अवाबा लैरंबा अदु सिंथानिंगाई ओइना कोखनबा ngamle हाइरि लिसिंगनी कुनहुमदगी इरांगना मरम ओइदुना सिंगदा वाटर ट्रीटमेंट प्लान मथौ लेपखिबा मतमदा चिंखै चिंग वाटर रिजर्वर ना इम्फाल एरियादा इसिंग पीखे चिंखै चिंग रिजर्वर असि थौबाल दामदगी इसिंग लौबना चाही चुप्पा इसिंगी अवाबा लेते मसिना मरम ओइदुना सिंगदा दामदा इसिंग लेतबदगी इम्फाल एरियादा इसिंग फंगदबगी अवाबा लेरंबा अदु कोखनबा ngamlagani हाइना सांग्रैफाउना मखा ताना हाइरि चिंखै चिंग प्रोजेक्ट ना खुराई पोरोमपात खुमल लंपाक संगाकफम थांगमैबन नॉर्थ AOC ऑल एसएमडी कैसंपात नेप्रामेंजोर सगोलबन इरोमपुखरी हौबम मरक चिंगथाम लेकाई क्वाकैथेल संगाइप्रौ अमदी गरी दा लेबा रिजर्वर सिंगदा इसिंग फंगहली इम्फाल एरियादा इसिंग पीरिबा सिंगदा वाटर ट्रीटमेंट प्लान अमदी चिंखै चिंग वाटर रिजर्वर ना मतौ निंगथीना तौरबदी करिगिदमक मियामना इम्फाल एरियादा प्राइवेट वाटर टैंकर सिंगदगे इसिंग लैरगा सिजिनरिबनो हंगबदा खुदोंग चादबा खरदगी मफम खरदना इसिंग का हेना ताबा अदुगा खरना यौहनबा ngamdabadi lei adum oinamak इम्फाल एरियादा मफम खरा नतना इसिंग फंगदबा लेते हाइके चीफ इंजीनियर सरैंगफाउना मखा ताना इसिंगी क्वालिटी अमसुंग क्वांटिटी की मतंगदा लेबा इशू सिंग डिपार्टमेंट ताना बियो इसिंग मांगहनबा थिंगनबा रैंडम चेक अमदि मीटर इंस्टॉलेशन की थबकसु पाइखतपा हौख्रे मियामनसु मतम चाना बिल थीदुना अमदि सजेशन पीदुना हेना चौखतननबा होटनामिनसी हाइना अपील तौरकले चिंखै चिंगदगी थोरगा मथंग खाइदोगा खुराई चिंगंबम लेकाई सिदगी हौरगा ओवरहेड टैंकगुंबा और क्लियर वाटर रिजर्वर सिदगी गेनो हौरगा खरी भाव चतकनी खरीदा अखोइगी लास्ट ओवरहेड टैंक लोकेट तौ चिंखै चिंगी सिदी कोइना इसिंग जे अतै जगादा तुरेंदा अदुम कंग्रसो सिगिदी सो फार अखोइ हौगी बसिददी कोइ टू द मैक्सिमम तरगार लेबदो अखोइ अदुम थ्रो तौबो ngam तरगार की मतुंगिन को लेकाई खरादा डिस्ट्रीब्यूशन की सिस्टम ना कितंग इफेक्टिव होइबगी यावबो यावदबसु लेरंबा याय अदुबो अखोइ कंप्लेन लाओ हायबने रेस्पोंड तौगे कवर तौदबसिंगदु अखोइ अदुम कवर तौनबो तौनी इवन कोइ मीटर पानबसे सैचुरेशन तौरब्रा कोई रैंडम चेक चलेबा मीसिंगसे जगह खराददी याम रेस्पॉन्सिव होय जगह खराददी खुमनिंगब्रा खुमनिंगदब्रा इसिंगदी फंगब्रा हायगनी फंगे हायगनी मेसेज लाकब्रा असदुदी खंगदे अखोइगी पब्लिक की रेस्पॉन्स से अदुम यूनिफॉर्म दि ओइतबा कंजम्पशन सिना यामादी स्मार्ट मीटर फैमिली की हाउस होल्ड की पानबसीदगी नत्तबा अतोपा अखोइ बल्क मीटर हाइना बल्क पारगा पेमेंट तौबा याननबा अदुगी अरेंजमेंट जो तौरकनेबा असिगी प्रोसेस से अखोइ कन्न होटनरी District NCD Non-Communicable Diseases Cell of Kangpokpi District Hospital na World Cancer Day listing ani kunmanga thauram United by Unique haiba thimda hospital asige conference hall da pangthokre thauram asida Chief Medical Officer Dr. Paukai Kipchen, Medical Superintendent in charge Dr. Nengpilhing Misau TP, Pediatrician RIMS Dr. Hassan Unas na resource person oina wangangki thauram madu the health official medical staff community leaders sing su sarukyaki health experts sing na hakchang fana leina ba chang nai na screening tauba cancer naba singbu nungsina loina bina ba pukning chingsinki कांगपोकपीदगी चुरचानपुर ताबा लंबी मतम कक्तना थिंखिबगी मायोक्ता कुकी सिविल सोसाइटी ऑर्गेनाइजेशन के वर्किंग कमिटी सिंगना ngasi ayuk pung 8 tagi इम्फाल दिमापुर लंबी मतम कक्तना इकोनॉमिक ब्लॉकेज चथखरे कांगपोकपी डिस्ट्रिक्ट हेडक्वार्टर दा नुपी सिंग थोरक्तुना पोत पुबा गाड़ी सिंग चटपदा थिंखे मतम सांगना लंबी थिंगदुना लाकलिबा असिदा अथॉरिटी ना तुमिना इलेक्शन बाबू कमिटी असिना यानिंगदबा फुंगदोकली
Department of History GP Women College amadi Dhanamanjuri University anina punna khusamnaraga Quit India Movement gi thauram ama ngasi GP Women College Library Hall da pangthokre. Thauram maduda DMU School of Science Din Professor K Indramani, DM College of Art Principal Professor S Lanchenba amadi GP Women College Principal Professor L Rajena Athoiba Mithungnen Singh oikhi. Thauram madugi wangangloi oiriba Dr. N Malem Sanana Quit India Movement asibu India na ningkha tamba ama oinaba hotnabada Mahatma Gandhi gi balance ta thazaba yaudana changsin kiba khongjang adubu ningsingdona pangthokpani. English sing amaga chamapan kunithoi faubada chauri chauragi thodokta Gandhi na balance sing adu lephan bangamki amade English sing amaga chamapan kunthra dage English sing amaga chamapan nifu yaurakpa matamda Congress ki manungda ideology da thazaba leadership kaya su thoklakhi amade English sing amaga chamapan nifu nithoi da Second World War lakpadagi India yauna Manipur ge ngamkhai paring singda Japan lanmi sing yaukselakpadagi matam aduge Congress leader amadi British administration ge marakta wari sanaba yana batarakpa matamda Crips mission lakpadagi fail oikhi masida listing amaga chamapan nifu nithoi August nipanda Bombay gi sesanda Gandhi ge leadership ki makhada Bharat Soro Andolan horakpadagi British administration singna Gandhi yauna Congress leader sing fajin ki masida matam aduge mahairoi sing amade laikai laikai gi miyamna India asi ningkha tamdaba yade haiba ihau sing lakpadagi Quit India movement asi tholakpa horakhi bani haikhi. Ihan han bo oina British na Bharat ase thadu sat khibana makhoi punamaki aphaba oirani haibagi wakhalon pungning da phaurak pase Quit India movement si de khoina uba phang hariba miyam ge horakhiba adugumba khongjang sidagi mathang tarakpada Indian National Army semakduna Subhash Chandra Bose ki khongjang asiga safu ani si phujinarak pasina maram kanda Quit India movement si matam kharagi namda gi ba taraga su Bharat ase thadu sat khinabagi achauba khongthang ama oiraknabagi matam dugi ningkha tambagi hauda yawkhiba adugumba thaudo wathok amani Azadi ka Amrit Mahotsav ki makhada laiba Har Ghar Tiranga campaign phase 1 gi saruk ama oina mipung khoding amade mahiroi singda mama laibak pu hena nungshi hannaba amade nationalism gi wakhalon bu hena chakhal hannaba pandamda district administration Thoubal nasu ngase Tiranga Rangoli and Rakhi competition ama Thoubal Mela ground community hall da pangthokre. Thoubal district manung da laiba mahiroi self help group ki miyoi sing amade general public kayana saruk yaduna pangthokiba competition aduga mari lainana deputy commissioner Thoubal Hana Kamaina lakliba India ki humputara mapan suba Independence Day lising ani kun mangaga mari lainana mahiroi self help group amade general public singda aikhoi ge leizari ba unity in diversity bu nixing handuna India ge machu ahung ge firal bu nungsi hanba mama laibak ki ning tamba gi tangai fadaba amasung makhoida lairiba mama laibak nungsiba amade secularism ge wakhallon adu makhoida leizari ba haithoi singthoiba kaya adu uthoknana ba pandamda competition asi pangthokpani haina phongdorakhi. Ngasigi thauram maduda ADM Thoubal Aribam Amarjit Sharma su yauna district administration Thoubal gi staff kayana saruk yakhi competition asi lakliba ningthokaba numita result haidokani hairi. Idea behind is to unleash their creativity and also to create awareness about the Tiranga, national flag of India, which remind us about the unity in diversity and also to reassure ourselves about the responsibility to value our freedom, our dignity and patriotism and secularism. Andro Esigi Manung Chana Ngarian Chingkong Forest Office Mapadage Yaripok Tongkong Fawa Haukiba Augusta Ruktagi Chatarakliba Ibikson Nasida Miyam na pena daba kaya marum Pongdorakli Subnagi publicity chat kiba natana sokliba lamgi sarukang handona kudakta yumkai dukan thudekwa yaning de mari lainaba authority na chapchaba demarcation ama tauraba matungda noma nini matam piraga eviction taunaba mari lainaba singi pukning chingsili.
tang taruk dagi hawriba eviction si concern SDO STC sina mari leinariba yum singsi da salaga nangi si sibaw sui nangi sibaw si encroach ni haina haibidaba khudak ki oina moina change tingeraga khudak ta sisuena admaina haidna tawbasi da ngarang si thugai basi ubadagi akhoi si nungai tadna lakadoriba mathang thugai ga da eviction singsi tawbiga da leiraga di hanana moina survey ma satpiro mark ama tawbiro marking dugi matungi na moi thugai bi ko sukai di eviction gi mayok te leijabana chede tanguma sung prior information hai tare moi publicity sali publicity chat pe da aware oidi kai gino da publicity chat pe na aigi soi ba yum sa si bawa soi ha ba publicity chat pe na di masak khangan de ba tak de ba michang mi khai na be type ta lei ba yum si jana hekta kadung ngom ne hai mata gom hekta phunjang thugai biramba tangbu kharana machi thugai raga mathaki saroi thamam gumba adagi khara ai singa si thugai re hayeng thugai jege hai ga hek tok gumba sigumai pot to ba si kitang khak michang mi khai na be pot ma khata u ba je tasuna public ama oina khoi tasim nuai jade sok bi yokai sukai de sarkar gi lam akune hurala saro bane hai bado hai bi yokai sukai de tabudu sidok pata ga di niyom chumna sidaina sibong ne har ga sidok pada ai gi sidoi sumaina mi khudi mo sidok pi yo ba ngarang lamdam asigi tongan ba local TV channel singama di ngasi Imphal da fongba pauche kharada working committee of the Cookie Civil Society Organization koba lup amana hauzik naga foothill coordination committee na chin cookie jo singi mathakta athengba thamduna chathariba banasi Federation of Civil Society Organization Fox Manipuri luchingba TH Mani hana insinduna Chathabani haiba pawase yumpham yaudaba mari makong samnadaba aranba wafam amani loina na FNCC na chathariba ban asiga Fox Manipurga karigumba hiram amatada mari leinade haina Fox na thadorakpa cherol amana hairi WCKCSO na phongdokliba wafam asidi makoina tawriba aranba thabak sing losin naba hotnabada Fox ki president from dagi haukiba tha marigi mamangda term loiduna amadi masana resignation pisinduna pothakraba luchingba amadi maral season bagi thawong asi taraina laude aranba narrative sagatuna amadi aranba history semduna lamdam asida makoigi khongdafam semnaba hotnabagi thawong miyamna khangi naga foothill coordination committee na changsaliba banasiga mari leinana media da thamkiba wafam miyamna khangnaraba wafam amani Nagagi lamphawduna German Road Tiger Road semba yaroi lambi asi illegal drugs sing puthok pusin tawbada sizinaba route amane suspension of operation signatory cookie militant singe kadar listing ama henbagi kem ama nagataba lamda sagatnaba tharang tawriba asi yaroi amadi Nagagi lamda Manipuri loan ngangdaba illegal Myanmaris sing khun tansilakpa yaroi nauna khun maming thonba yaroi haibana chingba demand sing tawduna Jangsin bani haibasi media gi khutangdagi miyam pumnamakna khangnaraba wafamni adubu mari suklai leinadaba wafam amada Fox ki maming sizinnarakpagi tawong asi hanadagi hainarakpa makhoigi semjin sajinbagi hainabi adu uthokpani haina Federation of Civil Society Organization Manipurna lawi haina cherol asina makha tarakli huzikatemba break amatang lauminasi Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Wow Soccer company gi crown maker Chahi Yankai Suraba Soccer Company ki Crown Maker Wheel Hauzik Market Pangbiragani Mahawam na Labor Pisuyam Chauba Crown Maker Wheel Saman Mayamsu Mahawing View Crown Maker Wheel Honglagliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break imatung makha tarakpa pawda National Skill Development Corporation amade Skill India ke meeting makhada chathagadaba Vocational Skill Development Training hogdokpagi thauram Autonomous Vocational Training Institute ama oriba Manipur Institute of Open Schooling miyosna senduna Kawa Pukri achoba nakanda laiba Community Hall da pangthokre
Thoram Maduda Mioski Director Salam Nabachandra, Social Scientist Danabir Laistram, Education SK Deputy Director Nepra Tikendrajit, Imphal East Amadi Thawal Branch SBI gi IDM, Maitram Uttamna Chingbana Sarukyaki, Trainees Singaduda Heng Dayat, Chengum Thaba, Wa Thaba, Barmi Campus Sembana Chingbasing Tambigani Hairi. Handak Junior Under 14 Youth World Cup da Saruk Yaruba Punjab ki Minerva Academy da Sanaba football player Manipur macha tara mari ngasi Imphal International Airport ta miyamna harau tayamna okre. Minerva Academy da sanariba Manipur gi football player tara mari na handak pangthokkiba Junior Under 14 Youth World Cup ta Finland, Sweden, Denmark amadi Norway ga sanaki. Sanaba aduda Minerva Academy na match sahum thoiraga match ama maiti ki tournament asida Saruk Yaruba mutum phibau dagi Santo Manina Punjab ki Minerva Academy da Manipur dagi football sanaroi kaya ama yauri makhata nasu academy asida sanakhigani tungda Europe ki club singda sanaba ngamnaba hotnagani mamang dasu academy asina tournament kaya da champion oiba ngamkre ngasi miyamna sanaroi sing asibu harau tayamna okpabu thagatpa phongdokhi Country Marida Hanabasa, Tournament Marida, Tournament of whom the Kazari, Amadi like Tidegi, Kawang, Finland Pore, Finland Hamasale, Duga, Finland Sweden Denmark, Norway, Helsinki, Hamba Tournament, Finland Poa, Duga, Adulaga, Matang Ahumsu, Matang Lopon, Gotiaka, Maloria, Gotiaka, Mamangsu, 20 Logre, Dugandaxu, 20 Logi, Dandaxu Laureate, Sweden, Duga, Denmark, Maloria, Duga, Norwega. Aroba Maroba Power Mukan Episodi. Chingkai Ching Water Reservoir Thabak Haukibadagi Imphal area da water supply ki fibam phagatle haina PHD gi Chief Engineer Sangrai Fau Basum Wana hairi. Amasung World Cancer Day thoram pangthokre. Huzik Faubagi oina STV na pisaba Manipur Pang matang asida lo shinjare miteng tabir bapumna mapu amukana krumjare.